Hello mayam, akoi nahan nongwaijing numita akoi gi like khoiramuba Manipur gi mafam khuding makta leiba isor mayam se akoi mathang khoiramuba gi video mase ama photo mate ama akoi YouTube ta Facebook ta thaga jarake mayam yengbiu mafam dusu akoi skill da thajarake akoi na sasaruba mafam jingdo akoi manga akoi gi yam nungai iche Madhu akoi indomcha Lata aduga inama Sobita inau Santi aiga loinana akoi manga je akoi lai khoramba chatlui akoi nongmaijing numita yamna phaba numit oirami numituda harauramba lai mafam sing lai loramba sing mafam sing do ai haijarake aduga sina akoi gi chanchan rani wangmudagi moirangda thangjingda thengnari ne aina ibani photo akoi hum photo ka minarakbagi photo ni thagajarake aduga sina moirangi lai haraubam gate ni moirangi haraubam si aduke matik mi yamgre mi yamba si amtang yengbiyo aduga yamna heta koi Manipur da lariba isor mayam jidagi moirang thangjing budau thangjing sina khwaidagi henba mali akoi gi kaino se akoi gi matik mayai kan base aduna budau thangjing gi manung da lairamiba mayam ji aduke matik yame sina gate ta koi lai yonba mayam duni ko gate ta koi gi maibel singna moirangi maibel sina lai yonba mayam duni lai jingje yam phajai sem komla thabi laphoi loina yoli ibudau thangjing gi gate ta phangdaba amta leite isor khoiramba lakwa mayam na ibudau thangjing gi gate ta gi lainariba yam lainai ko lai yam lainai sisu aina som mate kapakpani aduga khogi sidagi ai manung changba horani sina lambi ni ko lambi sida koi pot yam yole haingai leitaba pot yole akoi lai su bagi sor khoramba lakpanina lai so doki matik yoli ko aduga mafam sidaida akoi mi mayam sisu doki matik yami yamba mayam sisu ngahak yengminasi aduga matek ai YouTube ta thagatjarake mayam yengbiyo ngahak yengminasi hairaga mathang ai keno taujarake share taujarake laifam dugi matek to sini budau thangjing gi gate ni ka police su mayam ngai lai harau buda lak yengba lai harau ba yengba lak pa mayam je police ngai ni ko sini budau thangjing gi gate ni adubu matek ai thajarake matek singje mayam adum yengminasi ko Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn.